ꯄꯥꯎꯁꯦꯗꯦꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯕꯤꯖꯦꯄꯤ ꯈꯔ ꯉꯟꯅ ꯂꯥꯛꯂꯝꯂꯕꯗꯤ ꯉꯁꯤ ꯋꯥꯔꯤꯕꯁꯤ ꯋꯥꯔꯝꯂꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ꯫ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯕꯗ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯁꯨ ꯊꯧꯗꯥꯡ ꯂꯩ ꯑꯦꯟ ꯏꯔꯥꯕꯟꯇ꯫ ꯃꯅꯤꯄꯨꯔꯗ ꯉꯁꯤꯗꯒꯤ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗꯒꯤ ꯚꯥꯔꯇꯤꯌꯥ ꯖꯅꯇꯥ ꯄꯥꯔꯇꯤ ꯕꯤꯖꯦꯄꯤꯒꯤ ꯂꯩꯉꯥꯛ ꯑꯁꯤ ꯂꯥꯛꯂꯝꯂꯕꯗꯤ ꯉꯁꯤ ꯋꯥꯔꯤꯕꯁꯤ ꯋꯥꯔꯝꯂꯣꯏ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ ꯁꯤꯗꯤ ꯀꯟꯚꯦꯟꯁꯟ ꯁꯦꯟꯇꯔꯗ ꯄꯥꯡꯊꯣꯛꯈꯤꯕ अखिल भारतीय विद्यार्थी परिषद ABVP मणिपुर की नमित हुमनी चुमन चथगदब इफान सुबा स्टेट कॉन्फ्रेंस हाउदोपगी थोरमदा चीफ मिनिस्टर फोंदोखिबने। माना मखा तारदुना हाई इंडिया ना अतेनबा मतमगी मनुंगदा अचौबा अहोंबा अमा लाग्लिबसी बीजेपी लेंगाक लेरमद्रबदी उरमलोय। बीजेपी की थबक अमा तौबा मतमदा थौना लेना मदी तौगे खन्ना तौबा असना लेबागसदा अचौबा अहोंबा अमा उबा फंगबने। ममांग पालंबा लेंगाना स्टेट असिदा तोंगान तोंगानबा प्रॉब्लम कया थोगलंबा मधु सेमखननबा होनबदा मतम खरा चंगबनी। ममांगी लेंगाक मतमदा फॉर्मेशन की मरक्ता नुंगसिनरमदबा दु हौगिबा सही तरुक असिदा उबा फंगद्रे। नालमखाई मणिपुर साखननबगिदमक सिंगदा चतुना अवादपा यंगसिनगदबदु यंगसिनद्रगा बीजेपी की लेंगाक असिना सिंगथम अनिमक्ता थोंग मानना चाखननबगी वखलोंदा लंबी थोंग सेमबा यावना पाइखलकबा चाखत थौरांगी थबक थौरमसिंग कांग्रेस पार्टी न चतुना यंगसिनले। बीजेपी ने मणिपुर की दमक होनरिबा असिगुमना ममांगदा अतोबा पार्टी अमदन होनखिद्री। मणिपुर असि इंडिया की मनोंगने स्टेट असिदा यूनियन होम मिनिस्टर ना इनर लाइन परमिट आलपी सिस्टम चनहंतुना माइलैंड की लापा मियोसिंग पावबा परमिट पाइदुन संगलिबनी। स्टेट असिदा असिगुमबा आलपी पिरखिबा लुसिंगबा असिदगी हेनबा मणिपुर नुंसी आइगदबा लुसिंगबा अमा फावबा लैरोय। मसिगिदमक अखोय खुदिमकना प्राइम मिनिस्टर नरेंद्र मोदी अमदी यूनियन होम मिनिस्टर अमित शाह थागतपा अमदी इकाई खुमनफम थोगे। बीजेपी की लुसिंगबसिना मणिपुर की दमक अमदी अखोयगी येलौ मिसिंग की दमक खलगा होनरक्लिबसिंग असिगी तौहिमल खंगबा उठफम थोगे। मखोयना होनरिबसिंग असी तसेंगनबकिदि मणिपुर की मियामना मियोबगी वखल चेलबा अमदी तौहिमल खंगबा मियोसिंग ओरबदि स्टेट असिदा बीजेपी नतबा तोपा पॉलिटिकल पार्टी अमा तलाइफम थोक्त्रबने। बीजेपी लेरमद्रबदि मणिपुर अमसुंग अवगनोफ स्टेटसिंग असिगी ngasi वरिबा फिबम असिदा लेरमलोय हौजिक्ति मियामना डेमोक्रेसी चटपा लेपाक अमगी चपचाबा हगतो फंगबा ngamle हाइखे। अगलमरोमदा एमएलए मेघचंद्र की मधकदा एफआर लौखले कांग्रेस की मतमदा ड्रग कोनर फागिबा पार्सेंट 19 की केस सीएम न बोधोरकले। कक्सिंग पुलिस की कमांडो गाड़ी अमदिगी कक्सिंग पुलिस की टीम अमना ड्रग फाबगी वाथोक अदुगा मरी लेना पुलिस न थिजिन हमजनबगी थबक चथरिंगैदा अपन पीबगी दबक मणिपुर प्रदेश कांग्रेस कमिटी की प्रेसिडेंट होरिबा एमएलए काइसम मेघचंद्र की मधकदा पुलिस न एफआर लौखले अनस मिनिस्टर नोंथोम बेरेन फोंदोखरे। चीफ मिनिस्टर सेक्रेटरिएट पांगथोकबा प्राइम मिनिस्टर नरेंद्र मोदी ने इबा एग्जाम वॉरियर हाइना मिंथोनबा लारिक अमा फोंगबगी थौरम लोइरबा मतुंगदा पामिसिंग चीफ मिनिस्टर ना हाई पुलिस के इन्वेस्टिगेशन दा कना अमतना अकाइबा पिफम थोकते। एसपी दे किहन खंगनबगी दमक माकी मदकदा लाखोलिबा एफआर अदु नथैबा यानहदबगी दमक मियोय खरा थादोकलगा केस अदु सीबीआई दे सिन्नगदबनी हाना डिमांड तहोनबने। एमएलए ओरबसु मिनिस्टर ओरबसु अखोइना तौबा याबा इथौ लै अदो अखोइना थबक तौबा मतमदा कांगलोर अमगी मखादा पानखै अमा थमलगा थबक तौगदबने। पानखै अदो अखोइना लाना थबक तौबा याबनते स्टेट की कांग्रेस पार्टी की लुसिंगबा अदुने एसपी के ऑफिस ता संगचिलगा एसपी की अयाबा यावदना ऑफिस कैंपस ता प्रेस कॉन्फ्रेंस तौसिनबा ऑफिस मनुंग संगचिलगा किहनबना सिंगबा साथबा असिना केस असि की मतंगदा अयरपन थोकनतुना असुंबा पुथोकपा ngамहनदबा याय। मांगना एसपी के ऑफिस ता अयाबा यावदना संगचिलगा किहल्लोबा अदुगिदमक एसपी नमहागवा फाननबा एफआर अमा लौखलकबा दो मधु थैदोकनबा मियोय खरा नेकलगा खोंजंग संगचिननबा असि तवनिंगदे। असिगुमना पॉलिटिक्स तौगदबा नते लेगांगना संगचिलेबा असि लमदम असिगी पॉपी अमसुंग ड्रग मरु फंगना मुथछि हाइवनी अन चीफ मिनिस्टर ना फोंगदोके। मांगनाय कांग्रेस ना कक्सिंगी केस अदु सीबीआई दा सिन्ननबा डिमांड तौरबनिना कुमजा 2012 दगी 2013 फाउबदा मखोयगी लेगाक लैरिगेदा पुलिस चेनबा ड्रग की केस 19 मफम मरांग खंगदना लोइसिनकिबा लैरि। हारिबा केस 19 अदु हाना सीबीआई दा सिन्नरगा थिगतहलगा मखा करी तौगदगी हाइबा येंगबा ताबने। केस अमा सेंट्रल एजेंसी बो ठिकानन भाइबसी केस अदु चेनबा मियोसिंग फाबा फुनबा नत्रगना मसामक खंगबा ngamdaba matamda masak khangtoknaba सीबीआई गुम्बा एजेंसी दा सिन्नबने। हौजिक लेगाक असना संगसिलिबा वार ऑन ड्रग्स असिददी सेंट्रल एजेंसी ओरिबा नार्कोटिक्स कंट्रोल ब्यूरो एनआईए गुम्बा मयाम यावरिबने। लेगाक असना ड्रग मुथतनबगिदमक खोंगफम सेना लेबली लोगी वांगमदा पॉपी थारिबसिंग मयुक्ता लैरि। स्टेट असिदगी पॉपी
pambi maru fangna muthan anaba laijabi thakta changsin ki gani mamang gi lenga ko maral si bagi wafam din nate adumoina bak makoi gi matam dagi popi thabagi amasong draki wathok asi adubak lerak labane kumja lising ani manga lising ani taruk adwai dagi popi thabagi thabagasi sataduna lakpag luina kumja lising ani tara da nomai chingda paksana popi tharam badagi yanthat ki bagi wafam leiri bane hauji ki lenga gasna sangsin bagumna matam adu da sangsin biram labadi hauji phibam sokliba asigumna soklam dabayai hauji lenga gasna sangsin lakliba khongjang asida miyam gi mateng fangle maikei ki hada ki lenga na sangsin lakliba khongtang asida mateng paklak le haike Congress lenga ki matam da maika badrak singa kona na fa ki ba tongan ba affair taragani thoi da chena ki ba police person kungani pan ki maming matha pithok laduna se minister na haiki draga kona na fa ki ba person singa dogi mathakta kari thabak lokhala bagi haba mafam khangdri affair taragani thoi adu da kumja lisingani taraga humdoi gi april da maika ba draga kona na kaksing police station na person tara fagat ki maduda Imphal West district police ki sub inspector ama yawi haina thilaga takle adama kumja de singani taraga thari taking hasi phawada police person kyam yapna maheka batra ka kona na phakhe bagi habadudi cherol asida yaudri assembly ki session ani rak thokna phamlagani ahan batangakta sitting ani laigani taragani thoi suba manipur legislative assembly ki ahom suba session tangkagani thona kai toklaga mathang tha February ani dagi hauragani ahan ba session asida sitting ani lainana bangasi phamkhiba business advisory committee ki mifamda yana khre February ani dagi haugadoriba session asi sahi asi ahan ba session oiba maramna governor house da ma ki warol thamgani Nabida si magtada governor ki address adu thagat pagi motion lenga ki maigai digi pukhat kane session naupan nimita obvisory reference pang thokani masiga loinana karigumba government ki bill puthokada balai ragadi nabida sida khanagane an ba session asigi ani suba setting February hom dawang pakhom ate businessing governor address khanaba musung private members business laigani hairi ani suba nabit asida house asi Senator azon tawduna thamlaga February gi aroiba sehulda session asi amuk makha sa thagadawri Makasa thakadori ba session adu budget session oigani amasong yaksang mamang da loisin na ba pandam thamle andagi budget session asida full budget puthok labi yai haina panari baramaduna yam rabada sitting tara dagi tara ga manga fawba lairaba yai hairi Thauri yanduna sibani haiba nufi ama makokta I thokna soklamle Porompat PS ki manung chanba Brahmapur Nahabam Bamot laikai da leibi masagi sahi yangkai ga humdoi rom surabi nufi ama thauri yanduna sibani hairabasu Koki sarukta I thokna soklam badagi police na case ama lokhat kibaga loidena Laikhidrabagi haksang James ki mokta postmortem examination tawraba matungda aroiba mathau magam pang thokre Laikhidrabi nupi adogi maming moirang them ningol pasasbadi mahim ongbi Loria Elias nanau mapuraba ki mamingda birosan sahi yangkai ga mari surabini hari Mangarang nongtil pung anirom tarak pada thauri yanduna sibani hari adumodamak mahaki kokta I thokna soklam badagi police da complaint report ama dapi mayunggi baikadagi file tau ki hari Nagalamorom dasu second da siramle Bisnupur district ki manung chanba naso panthong 1/6 da leiba Tom B and Sons haifa second da thabak suba yawba miyoi ma ngasi ayuk pung dipan minute tara ga mangarom tapa matamda siraga leiramle Police da ki phangba pauda laikidraba miyoi atu ki maming sabungbam Thaman Singh sahi nifuga daruk apokpa Siazugin Rosing kawi Imphal West ki lamsang sairim kun mamang laikai dagini Mangasi ayuki pungpam atu da mahangna thabak suba yauriba sekon adugi trying set manungda siraga leirambani haire CC Purgi general strike jaithokre Sosanpur district ki Torvung village ki Imphal Redim lambida masak khangaudraba gari na miyoi ama thonglambada sokpadagi laikhana pagamdana laikhidraba Thaudok mari detana miyamna JSC semtona thaudok adu da senariba miyoi seng phadabadagi lakliba tha asigi kungama thoigi ayu agan badagi Susanpur district da general strike satharagani haina lauthoki badu matam khara ki oina jaithokle haire Masakangau draba gari na thomlambadagi laikhidraba Susanpur district ki manung chanba as Scotland Balance dagi as Gentilian land by fai nigi mesiga mari lena na sem ki baje AC na ngasi thatorokpa zero laman hai lega ki mihut oina henglep AC ki MLA lazamang ahokip ga JC ki mihut chungka ngarak nubidang atheng bada Imphal tu una bada thaza bakhara pirak padagi je strike adu matam khara ki oin handok pane MLA ga una ba adu da pirak ki ba thaza basing adudi leikidaba mi adu ki imungda ex gracia piragane Thaudok adu da senaba natragana senaba sing law enforcement agency sing na atoba matamda fana na bahona ragane Lekhang na pirak li bathaza basing asida thaza ba thamlaga Susanpur district matam kakta baje strike adu matam khara ki oina handok na bagi phirep lawbane adu bakari ga pirak li bathaza basing asida adu thabak to onthorok thaba tarabadi khudak tagi je strike changsin ba hawgani hari Makatarakwa atopa pauda
Wrestlersingda sexual harassment chathaki habagi matangda yengchananaba khongjangloisingna appeal tawrakli. Olympian wrestler amadi Commonwealth Games gold medalist singna Wrestling Federation of India ki chairman Brisbuzan Saran singna wrestler nupi singda sexual harassment piki habagi matangda khongjang jangsin ki bagaloinana hiramasi ki matangda Prime Minister Narendra Modi, Union Home Minister Amit Shah amadi Union Sports Minister Anurag Thakur na ayen bamiyang changtuna yengsinanaba appeal tawrakli. Laibag asigi konung New Delhi ki Jantar Mantar da ngasi wrestler Vinesh Fogart, Sexy Malik, Ravi Daya amadi Deepak Punia jauna changsin kiba khongjang atuda sarugya kiba Brajang Punia na phangdora kiba da. Federation asigi chairman na matam kya ki mamang tagi nupi wrestler sing da ka henba thabak sataba amadi mismanagement ki thabak thong kya thoganduna lagli. Laibag asigi mingchat purokna na bagi damak tumba chawa kangtana hona riba nupi chanaroi sing da nataba lisa chanana hona rakba haibasi laibag thibani. Aikona ngasi khongjang jangsilib asi Wrestling Federation of India ki mayok tani. Masida Federation asina political oiba mukna borom ta puthokna na bahona riba asi makhoi ki asoiba aranba kya adu kopsina na bahona bane. Hiramasi ki matang da lepak asi ki Prime Minister Narendra Modi, Union Home Minister Amit Shah amasung Union Sports Minister Anurag Thakur na miyang sangdan leiriba asi sanaroi sing ki wana di lebak thibane. Sanaroi sing na Frederick Saudun laikadaba matam masida khongjang sangsinduna leiriba asi leibag asi ki oina mangjabani sanaroi sing asina haujiksu Federation ki chairman Saran Singna phongna thorokta wari sadriva asimak mahak mara leire haibada haiman bathogloi ngasi sangsileba khongjang asi tungda horokadaba sanaroi sing ki ni haire mana makata na phongdo ki bada hiramasi ki mathangda Indian Olympic Association ki president PD Usada su aiba serol amma piduna khangan khre amade wrestler kharaga su ngarang nubidang atheng phawbada Union Minister Anurag ka wari sara ki haire. Afghanistan da ingman badagi mi homputra nipan sikre. Afghanistan sindung da ningtam thagi temperature ka hena nem thaki pana maram oidun yamra bada mi homputra nipan sikre haibasi lebaga sigi Taliban lo singba government confirm tawkre. Auge basagol sinamita CNN ki interview amada Afghan Ministry of Disaster Management ki spokesperson Sabiullah Rahimi na haiki madudi auge banamit khani ki matamda ingman maram oidun mi ka sikiba ki madhagda yumda amadi farm sing thloriba sa lising umputara tarik ki mathakta sikre. Hauki basayol da lebak asigi mercury ki level Celsius degree -20 ata haidagi loina makha tana hai tharpa yabagi othokpa lei haina CNN gi meteorology singna phangdoki magoi ki matungina haujik lebak asida sabagi sang average ki makha da leire lebak asigi awang thangba sarukta khwaidagi ingbagi condition sing record tawki yumda loriba sa sing iman pada marap oidana paktakna sirakpa asina sinjak amasong agriculture ki oiba support yamna mathau tariba miyoi million kunga mathoi henbagi imong singna thiangnariba awaba sing hena lusilale ani yum chakha chinabeta UN Office for the Coordination of Humanitarian Affairs UNOCS yena phangdoki Afghanistan ki apun bamising tangkai amar haujik chawa phangdaba natragana safam thokwa sangyauna chawa phangdabagi aruba phibam ama mayuk naribani haina hadakta UN gi anopa report amada panke Makatarakwa atopa Manipur gi pauda drug phaba sangluba police ki gypsy nungna thomdona thugairakle Lengana sangsilakliba war on drugs campaign ani suba tangka ki manung sanangasi nongtil pung mari minute tararom tarakpada Kerigau gi yumkhaibam makhale kai dalaiba myui amagi yumda illegal drugs sing leire aiba akang na pau ama fangbadagi phana na sangsiluba police person sing marodi gypsy aman 01 x1241 miyamna nungna thomjindona thugairakle haire thaudogasda gari asigi Wenzel kai bagaloidena amanga tha thokre hairi thawdogasi ki pau na haibada police party adu Imphal State ki additional SP operation KS Herozit amadi district asigi executive magistrate jauna drug phana na sangchilo bani hairi adu police force sina singnari bayum adu question duna thi bahum bagi thabak chathana ba thorang lakpada yamrapam yam horukna police gari adu thuwai rakhi bani hairi thawdogasi ki matang da porompat PS na case am balakhole hairi police na Question ki bayum madu MD Abed Khan sahi kun gani fat apokpa MD Epic kauba miyoi amagini haire. Sahi asigi December 4 wada infanta trend jawrakani habagi manglan kaire. Kudong thiba thok tana pa pambai thibada matam theng tarakpani Ansol Gupta. India government and national project on the lauk thok tana paikhalakwa Jerivam to full Imphal railway project sahi asigi December 4 wada Losindra infanta trend jawrakani hanam yamna harauna khiba adu hojikti mangpauna draba mangwarakle. Northern Fantian Railways Marigaugi Manager Ansol Gupta ka pahuse asiga akhanana wari sanabada hai Imphal Bawba train jaruk phai basi andaki sahi asidadi oithok ningai maram leite
matang sahi lising ani kun gamari ki December pawdadi soidne Imphal train yawn bangamgani habagi thajaba lei Manipur University da Wangnokpok da landslide amasung angamba sigmai namaram orga railway line semba amasung atai infrastructure sing sengwat sakapagi thabakta amanga da thokpadagi ngak thokna ba thaurak paikhatna ba Center of Excellence hangdokpagi MU ga MOU kudek pinaduna lak pinana ba lakiba Ansol Guptana makhatana hai Railway Ministry na saliba kumza lisingani kulhumdoi gi December phawagi manungda hause paikhatliba Ziribam Tupul Imphal railway line gi thabagase Loisindana Imphal Power Train chalhanana ba pandam thamke Adomana makaukiba sahigi June kungama panda None district ki Marangsing da thokiba achauba landslide aduna maram oraga lemhauriba railway line gi saruka masung singi angamba singmai sing asida makhatana landslide thokpa amasung atei khudongtiba thokpa yaba mafam sing khangdolaga Mangjona section tawak loka taba yadabana December phawada Imphal train jawnada ba honaba adu maipakpa ngamdabagi phibam asi lakhibani Manipur University the NF Railway na sentang pi datuna hangtokliba Center of Excellence on Landslide Hazard Mitigation asiga railway ga khusamnaraga madugi thabak sing ado paikhanada ba khongthang asi sangtilapane mangnahai hariba thabak asi paikatpada matam khara sangkigadabana kumjali sing ani kunga mari gi aroiba phawbadadi Imphal train jawnba soidana ngamgani habagi thajaba lei hauji sangsilaba railway line sembagi thabak asida MU da hangdokadurba Center of Excellence asina sauna kanaba piragani Mahana makhatana hai hauzik NF railway gi train asi khongsang railway station phawa yaure harbe station asida sahi asigi manungda makhatana ahemba train chalana daba NF railway na thabak paikhat pahore SDDCM na miyam ga loinana khundrakpam tangkhamda human chain semtuna khongjang sangsin gre Maidai vo cellul drive list chalhanduna Indian Constitution king aglaw phianna bagi khongjang ki saruk moina ngasi jo cellul drive demand committee Manipur SDDCM na khundrakpam amadi tangkhamda human chain semtuna khongjang sangsin gre ngasi ki sangsin ki ba khongjang aduda SDDCM ga kusamnatuna khundrakpam mailaikai amadi awang laikai ki maira paibi amadi club ki member sing tholoktuna midai po SD list chalangadabani amadi lekhangna athuba matamda recommendation thaduna SD ki list chalalu aibaga loinana aihoi lam itop sing manba yaroi aiba kholau kya su lauke aduga rally ama su satke panbaya badi midai na constitution ki makhada SD ki list yaurabadi yelomi midai na namna khundariba Manipuri singchu cellul land oiduna SD ki list jauriba sing isin inausin khundariba mafumgum mitop na lam leibada athingba leibaga loinana Manipur gi lam kanba ngamlagani midai na khundariba assembly amasung parliamentary constituency punamak cellul drive ki list sanduna yellow missing gi reserve oibaga loinana mitop sing na phol lepada athingba leigani aduga Manipur gi yellow purup sing gi marakta cellul drive amasung general OBC AC haina khaidokliba si leiraroi amat oina punsilagani lamdam asigi horokliba mahiroi singi leisu tamba amasung thabaging khang sangbada asoba mating phanglagani haibana singba asine haujik babada SDDCM na sangsileba khongjang asida committee asina lankatkiba memorandum amagi paukhumda midai ki matangda makha khanana ba recommendation tharakna na India lengana kumza lesingani taraga mari ki me konga mapanda Manipur lengakta khangalakhiba laikhrabane Naklamarumda matam loiraba ILV card paramba ahum laukhale matam loiraba ILV card faraga chalamba mayang ahum asi Lampen police station ki timna lakhalaga fine thialaba madung mari lenaba authority ga unaduna anoba card athuba matanda painana ba khangan khre police gi phangba paun hai Lampen police station ki timna lakhudra fine thian graba mayang ahum adudi Assam Kasar gi Nudan Ramnagar Part 5 dagi Azimuddin Laskar sahi kun gamapan apokpa Nazimuddin Laskar mafam asimakta dagi Rohimuddin Laskar sahi kun apokpa Bauddin Amadi Abdul Manan Barvoiya sahi kun gamathoi apokpa Rofiuddin Barvoiya ane makoi hum Imphal West ki langkot ning thongnai da lairam badagi lokot pani makoi hum ngasi executive magistrate Imphal West ki mamang da padoklaba matung fine oina lupa lising taragani fan thian ki amadi athopa matamda anoba ILP card paina da bakangan kre aire Aroibada content sing asiki markuiba pau khara asiba pau damjariba Manipur local news YouTube channel asidagi yangberiba punamak padhagasari channel asina domda kanarabadi subscribe tawidribesna subscribe tawiramo loinana like and share tawusu kawi kanuk namakpo amukhanna thagasari